ꯅꯤꯡꯕꯁꯤ ꯂꯨꯞꯁꯤ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯁꯦ ꯂꯨꯞꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯂꯨꯞ ꯑꯩꯒꯤꯅ ꯈꯥꯏꯗꯣꯛꯅꯔꯒ ꯂꯩꯔꯤꯀꯥꯟꯗ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯅ ꯀꯔꯤꯒꯨꯝꯕ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯦ ꯑꯃꯠꯇ ꯂꯩꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯃꯤꯅ ꯃꯨꯟꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯨꯞꯅ ꯂꯩꯍꯧꯕꯁꯨ ꯀꯩꯁꯨ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯈꯣꯡꯐꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯔꯀꯥꯟꯗ ꯀꯔꯤꯅ ꯐꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯦꯅꯤ ꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯃꯤꯅ ꯃꯨꯟꯈ꯭ꯔꯀꯥꯟꯗ ꯍꯌꯦꯡ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯕ ꯌꯥꯔꯔꯣꯏꯕ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯄꯥꯝꯃꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯍꯟꯗꯕ ꯃꯩꯇꯩꯁꯤꯡꯁꯦ ꯀꯃꯥꯏꯅ ꯃꯨꯠꯊꯠꯁꯤꯒꯦ ꯍꯥꯏꯕꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯆꯠꯊꯔꯒ ꯊꯕꯛꯁꯤ ꯇꯧꯔꯛꯑꯕꯅꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯣꯡꯐꯝ ꯂꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯁꯦ ꯍꯦꯛ ꯀꯥꯎꯕꯗꯧꯅ ꯇꯧꯔꯦꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜꯗ ꯆꯪꯕ ꯁꯟꯗꯣ ꯑꯩ ꯏꯁꯥꯅ ꯇꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜꯗ ꯆꯪꯕ ꯁꯟ ꯑꯩꯅ ꯊꯣꯛꯑꯒ ꯇꯥꯟꯕ ꯉꯝꯗꯕꯒꯤ ꯀꯟꯗꯥ ꯌꯧꯔꯛꯑꯦꯕ ꯑꯩ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜꯗ ꯆꯪꯉꯒ ꯃꯤ ꯑꯃꯅ ꯂꯩꯔꯒ ꯃꯤꯗꯣ ꯑꯩꯅ ꯇꯥꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯁꯜꯂꯛꯇ꯭ꯔꯦꯕ ꯃꯤ ꯑꯃꯗꯒꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯁꯨꯖꯜꯂꯛꯑꯀꯥꯟꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯊꯣꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯗꯣꯔꯦꯕ ꯑꯩꯒꯤ ꯏꯃꯥ ꯏꯆꯥ ꯃꯤꯅ ꯃꯐꯤ ꯃꯨꯜꯂ ꯄꯨꯈ꯭ꯔꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯉ ꯂꯩꯔꯗ꯭ꯔꯥꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯔꯨꯝꯗ ꯃꯥꯏꯈꯨꯝ ꯎꯞꯄ ꯀꯥꯟꯗ ꯑꯐꯕ ꯁꯥꯔꯒ ꯃꯅꯤꯡꯗ ꯕꯦꯛ ꯕꯥꯏꯠ ꯇꯧꯕꯤꯔꯅꯨ ꯑꯦꯅꯤꯋꯦ ꯃꯥꯡꯗ ꯊꯣꯛꯂꯒ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯉꯁꯥꯏ ꯏꯃꯥ ꯑꯃꯒ ꯑꯩꯒ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯦ ꯃꯥꯡꯗ ꯊꯣꯛꯑ ꯊꯦꯡꯅꯔꯁꯦꯕ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯏꯔꯩꯕꯥꯛꯁꯦ ꯀꯟꯁꯤꯒꯦ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯁꯣꯂꯨꯁꯟꯁꯤꯃ ꯍꯥꯟꯅ ꯄꯨꯔꯛꯁꯦꯕ ꯑꯩꯈꯣꯏ ꯃꯣꯏꯗ ꯆꯠꯂꯒ ꯀꯩꯗꯧꯕꯩ ꯍꯥꯏꯖꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯁꯦ ꯑꯩꯒꯤ ꯏꯄꯥ ꯏꯄꯨ ꯍꯧꯈ꯭ꯔꯕ ꯃꯌꯥꯝꯗꯨꯅ ꯀꯔꯤ ꯐꯤꯕꯝꯗ ꯊꯅꯝꯒꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯀꯔꯤ ꯈꯨꯗꯣꯟ ꯇꯝꯃꯝꯗꯣꯔꯤꯒꯦꯕ ꯀꯔꯤ ꯈꯨꯗꯣꯟ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯇꯝꯃꯝꯗꯣꯏꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝꯗꯨꯗ ꯈꯣꯡꯄꯥꯛꯅ ꯅꯦꯠꯂꯔꯅꯦꯕ ꯉꯁꯤꯗꯤ ꯅꯣꯏꯅ ꯊꯅꯝꯕ ꯑꯩꯈꯣꯏꯒꯤ ꯅꯆꯥ ꯅꯁꯨꯁꯦ ꯀꯔꯤ ꯐꯤꯕꯝꯗ ꯅꯣꯏꯅ ꯁꯤꯒꯤ ꯐꯤꯕꯝꯗ ꯊꯅꯝꯗꯣꯏ ꯁꯔꯨꯛꯇ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯅꯣꯏ ꯍꯥꯠꯇ꯭ꯔꯤꯉꯩ ꯅꯣꯏ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯈꯣꯡꯐꯝꯗꯣ ꯆꯞ ꯆꯥꯅ ꯉꯁꯤꯗꯤ ꯑꯩꯈꯣই ꯌꯧꯔꯛꯑꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯌꯥꯝ ꯇꯦꯜꯂꯞꯅ ꯍꯥꯏꯖꯔꯕꯗ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ इलेक्शनसिदा परा तमीब नतना अतोप परा तमनिंगाई जगह अमत लेरोय मसैसिदा अखोइना पॉलिटिकल की सोल्यूशन सिदा पोरकपा आईडीसीएस ओनी पॉलिटिकल यावरोय खोरोय हाइबदो सुन्या यारोयबा करी मरंगी यारोय हाइबदो मयाम इसा इसागी थमोइदा नैनबियोबा एनीवे अमबोरसो अखोइ रीजनल पॉलिटिकल पार्टी नतनाने अतोप अमतना अखोइगी मणिपुर से नापीरबा अमत थोरोयबा लाकदरिबा अतोप स्टेट तगी लाइबा हुजिक लरिबा डीजीपी लरिबा चीफ सेक्रेटरी लरिबा गवर्नर लरिबा सिंसे मोइना अखोइ करी खंगमदगेबा आइगी हैगुजम हाइबो खुंगमदुदा आइगी मनिंदा कनागुमा मा एक्स वाई जेड अमा करीगुमा मागी थौदो अथोम थोए मा सिरे नारे हाबिजे खंगमगदरा लाइबा मोइ सिंसे अखोइ मणिपुरगी मरमदा कयाम खंगबा मिनोबा लोई मक थोमरगा अखोइगी ओइरिबा मपी मपा सिंसिना ngasi bokta hojik bokta leiriba irang jigi maramda solution porpodi lairadana leiriba भारत की प्राइम मिनिस्टर से hojik bokta gyan men tan unaba phangdriba amta sina akhoi da kari solution no moi da kari thaja bono moi da thamdui je karamba asa bono mo khoi ni hingdoi je hoji akhoi sigrani phare ai ni ngasai ma da jo akhoi gi ja isu ji je hingau da mo se kari no ba hojik limkem da leiriba mi sin je kari khalam da ge ba ai no ma hangui limkem da chalaga hai e kari hai ni अखोई असा अथक केंद्र पांद्रे असोना ना जिंगी हु ओइनो पियो हाइरेबा मरमदि अखोई सिरगा लोइगिबो फरे मरमदि कइगिनो ना आइगी इचासे थबक सुबा चतबसु ngमद्रे आई अनाबा सेनाबो होनबदा आइगी इचा इसुमता येंबा ngमरोय आइगी जेनेरेशन से मुतकिबो तारे मरम अदुना अखोइसु हु ओइनो लोनगा पिरो अखोई चारगा सिजगरगे हाइबदो अदुगी फिबम बोक्ति यौरेबा हौजि लैरिबा लांजेनरगा लैरिबा सिंसे मोइगी वाखना करि खलमगनी मसा मसु लैरिबा आगाम पीबा हौरकदोरिबा पीबा मसा मसा सिंदो करी फियम द मोइ करी दौरगा हिंगौगनी हाबसे मयाम खंदबगी मतम ओइरे अदुना अखोइ अमुकम पुन्ना लेबिनरकांदा इमा लेबाक से कलौरसी हाबसे मसी हायरगा आई मतांग अस्तिलो संजगी